Manipuri Central Force Hankigadabani Angang Hatpa Yaningde Aikoigi Lengak Aikoina Ngaksagadabani Haiba Kolau Lauduna Ngarang Numidang Amukona Sinduna Mairagi Kongchet Kri Kurumjari Am-Istv Pau Meeting Tabir Basimbu Taramna Okchari Pau Sandokna Pizari Manipuri Central Force Hankigadabani Angang Hatpa Yaningde Aikoigi Lengak Aikoina Ngakchagadabani Haiba Kolau Kaya Lauduna Ngarang Numidang Amukona Sinduna Kwakaithel Dagi Kai Sampat Fauba Mairagi Rally Chatkre Police ne Pamdaba Thogdok Thoktananaba Ngak Senbagi Thabak Chathaki Kwakaithel Kai Sampat Tamna Lakpa Mairagi Rally Adu Hodam Nairak Mapada Police ne Ngaihak Thatuna Thamnaba Matung Kai Sampat Fauba Chatlaba Matung da Kwakaithel Tamna Hanki Amukogi President Sanjoyna Government of India na terrorist ki thabak chathariba ase khudakta lep kadabani suda lairiba kuki terrorist sangda khulai piba lep kadabani Manipur da thokliba irang ase khudakta loishin gadabani Central Force Manipur da gi hanki gadabani Government of India na loishin ge haidadi khudakta loishin ba yaba wathok ase chahi ahum chatha hanaba ase Manipur miyambu Manipur ikai khumnadabani khunai asibu muthananaba hotnabani haiki Government India no lotion ke to ikut lotion bi awa policy la se sahi om phara sathar par se Manipur miyambu respect tok da bani democratic oina yeng da bani adubo loilam gi makha da akoi kunai ase mutano hona bani maram aduna ngasi ase akoi gi kwa kaithen de hora laga kasam par phawa maina gi release ase democratic oina sa bani adu Government India na yam tulo akoi de khazab piba to datte thabo odok ko ni hoji Manipur da IDP approximately missing home point lady Manipur da hoji problem kya big picture lady kunai ase mutana manga daba hona baki policy singa khud lep ka damani na trakati hela akan khongjing chaptula mamai dadi Manipur ase maikhu ngada karakani civil war lakane abase gomi ina khanga dabani adu Manipur laidiba dusingba sing adu loina legislature sing punma government par khudi mangna Manipur miyang ihum khana tok tok da bani na trakati hela akan khongjing lakane
Apunba Manipurgi saktam kaiba yaroi amadi Manipurgi yelhomi gi furup khudingmak nungsi chanana hingminaba haiba asi yelhomi maitei singi apambani haina People's Action for National Democratic Movement pandamna thadorakpa cherol amada phongdoragli cherol asina makha taraduna Manipurgi yelhomi maitei singi mathakta kuki narco terrorist singna Manipur thugaina ba hotnaduna mi hatmi punchathaduna landarakli trong laubi amadi CRPF na nongmaina micham ahum hat khibagi thodok pandamna thamoi sokna nungaite miyamgi punsi amadi lanthung ngakpi gadaba lengak na ngakpi drabada lengak leirubagi wahanthok karigino hangli tanja asigi khudong chaba lauraga karbar wala singna maram chadana potchai gi mamal hengatna yonbiganu loinana pot leitre haizinduna customer miyamda namthak tobiganu pandamna chatharakpa drive ta thengnarabadi ain gi oiba thongda legally action lawgani loinana hidak managi potlam sing asisu thingduna lai makata nasu pandamna akanba midyeng changlagani hari huzikatemba break amatang lawminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Azabat mo Sige yung say, next time, tinacheksin na lapsila ka tamgrabani ne. Dadarang se, juhar habaga amta kidarbo. Asum na, mayam na machalbo ngapshan lugum. Masige yung masibu, aso yung ang koka da batagi. Next time, ngapseli. Next time, juhar habating ngakok na nabasim bani. Zarman technology siya na bana, concrete ka top na tinaba matanda, kapamil ang muktihan na hanggal adli. Next TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break ki matung makha tarpa pauda adi sankara Bhagavata Pada Parampargata Mulam Naya Sarvanya Pitam Kanshi Kamakoti Pitam Jagar Guru Sankarcharya Swami Srimatan Samasthanam Gichahi Lising Aniga Chamangaga Kuntramanga Suba Sankara Jayanti Mahotsav Kamari Lainana Malemda Santi Puraknanaba Numit Taret ni Chupna Chathagadaba Mahazaiga Ngarang dagi Ramji Prabhu Mandafta Hugdokre Iskon Biswa Hindu Parishad na mateng pangduna pangthok liba thoram asagi convener Dusari Gopal Singh Rajkumar na pangthok kadoriba thoram asi maru oina malemgi oina santi purakna ba oirabasu Manipur da thok liba chahi ahum phazillak laba irang asi waroishin laktuna ingtapa santi leiba lamdam ama oina ba fattaba kayabu ngakthok lamdam asida leiminariba mipum khudingmak tek ta kaidana nungai yaifana leiduna santi purakna bagidamak mahazaiga gi thoram asi pangthok chabani hairi Basi ing matapa lebak aba ohenaba madui huji sabla harabada khoigi maitai ga kuki ga khanare bisi sehi ohum lom sure masida khoida animaki maikei da sati porokdaba badugi jaiga ba tawjage tawbadi akhoi only Manipuri da rate khoji bisha hindu bisha jaiga da sati porokdaba jaiga si prithvi gi ratara leiba punabak kari graha kari chaliba khongsa se hadagi sahi si tak ahudagi apil gi tak trai par phausi yamna phattaba batabdi hai basigi kal se adugi dawta basigi barung sida khoida jaiga si tawrona khore zabani aroi beda marobe pawmukana pizari Manipur dagi Central Force hankigadabani angang hatpa yaningde aikhoigi lengak aikhoina ngakchagadabani haiba kholau lauduna ngarang numidang amukona sinduna mairagi khongcha chatkri Huzuk fabagi oina Am-Istv na pizaba paw matang asida losinjare midyang tabiro pumna mapu amukana krungjari